Tengnoupal District ki Myanmar taina-riba naga maring khul taruki khunja singdagi Myanmar Dagi Changlakkhiba Meesing Yamba Henkhibadagi Khunja sing Meepainaba Poknare Hairi. Ngasi Manipur Student Union gi mute singa pau phaunaraduna hirambasigi matangda hairakibada lengagna biometric lauraba Myanmar refugees sing asi mioi lising amaga chamri kunganipan oiki. Naga maringi khul tarukta hojak changjafam loduna leiri. Maningi khul taruk adu Saibol Moirengtel Janring Pai Lamlong Kuno Choktong Amadi Satang Khulni Myanmar Dagi Changlakkhiba refugees singi Meesing Henkhibadagi asana mafam asada miyamna yamna Meepainaba si leiriba refugees sing asana kari thabak tawri haibasu khangde makoi sing senabasu ngamdabanina khunja singda chawna singnaba ma oire hiramasigi matangda Manipur lenga ki mari leinaba authority na Changlakkhiba miyoi sing asining thina verification tawdabana Meesing asi chapchana khangba ngamdre adubu khul taruki khunja sing asigidi hen kre habasi kakningai leitre hairi MSG machin chat pa amana phongdorakpada border area asida thokliba thodok sing asi yengsinanaba mari leinaba Tengnoupal District ki DC ga unanaba kyara khonaki adubu unaba ngamdana leiri Baring Student Union na DC asi athubada unaduna hiramasigi matangda kupna khana neinaragani haina phongdorakhe